ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯈꯥꯛ-ꯑꯔꯥꯎ ꯌꯥꯎꯕ ꯅꯣꯡ ꯍꯩꯊꯔꯛꯄ ꯌꯥꯏ꯫ ꯏꯟꯗꯤꯌꯥ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ (IMDꯅ ꯊꯥꯗꯣꯔꯛꯈꯤꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ-ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯥꯝ, ꯃꯅꯤꯄꯨꯔ, ꯃꯦꯘꯥꯂꯌ, ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯇ꯭ꯔꯤꯄꯨꯔꯥꯗ ꯄꯥꯛ ꯁꯟꯅ ꯑꯈꯥꯛ-ꯑꯔꯥꯎ ꯌꯥꯎꯅ ꯑꯀꯟꯕ ꯅꯣꯡ ꯍꯩꯊꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯈꯥ-ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯃ ꯁꯦꯝꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯆꯠꯂꯤꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯂꯣ ꯄ꯭ꯔꯦꯁꯔ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯅꯛꯅ ꯂꯩꯔꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯡ-ꯅꯣꯡꯄꯣꯛ ꯃꯥꯏꯀꯩꯔꯣꯝꯗ ꯑꯀꯟꯕ ꯈꯣꯡꯖꯦꯜꯗ ꯁꯤꯠꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯕꯦ ꯑꯣꯐ ꯕꯦꯡꯒꯜꯒꯤ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯃ ꯑꯋꯥꯡ-ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯪꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯡꯗ ꯀꯤꯂꯣꯃꯤꯇꯔ ꯳꯰ꯗꯒꯤ ꯴꯰ ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯌꯥꯡꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯍꯥꯏꯔꯞ ꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯇꯥꯔꯛꯀꯅꯤ꯫ ꯑꯈꯥꯛ-ꯑꯔꯥꯎꯁꯤꯡ ꯁ꯭ꯇꯦꯠ ꯈꯔ ꯑꯁꯤꯗ ꯃꯥꯌꯣꯛꯅꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯛꯀꯤꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯁꯨ ꯑꯀꯟꯕ ꯅꯣꯡ ꯇꯥꯒꯗꯧꯔꯤ ꯍꯥꯏꯔꯤ꯫